खंजबा कनागुमना फिल्म असी प्रोड्यूसर के याब याउदना यूट्यूब चैनल अमदी सोशल मीडिया प्लेटफॉर्म सिंगदा थागलंबा थेंगनरबदी सिनेमाटोग्राफी एक्ट 1952 की मखादा पुंची सुपर जेल द थंबा याय अमदी फिल्म असी नंबदा चंगबा सेल खुदिमक पुथोक हनगनी इसा इसाना वाखल ताबियु अमदी मणिपुरी फिल्म के प्रोड्यूसर सिंबु नुंगसिबियु यां वारबो नंगबो चाक लामब्राबा एनर्जी गम त यावजद्रबो कैसे तौदे दैचे अस गाड़ी थौरिङाइदा फोन लाक्पसिने अइने इ गाडीसे हेलो लुसिंग नोय सलाइदों सि मणिपुरदा थोकले हा करम कांदा हौजी अखोय तामो एयरपोर्ट ता लौबु चलुबनी अदु दोरपनी ए अदुदी कमाइ तौने खंगदे अदो नंग दाम हेनमगा पाम तो फाउनो होय होय अइ थमेको कनानो कैदौरगे चा कै हाइनो दाम हेनबा हौजी अमता उनसे कैदौबा यावरगे हौजी लाओबा अमता उनसेबा अइ ngaira leramage होय होय ngairamoy laage कैदौरगे लुसिंग दासौदो ngasi थौले एगे ऐसु नुपाने थेंनबा ताबने माना असौ सांग ओइरे हाइदुना अइना करिगे कीदुना चेंदोइनो लाओ होजि माइगी तुंगिलो चे लुसिंग नंगे पामुदो हेरो दा इबानी की फिरेपसे खितंग थुमले ऐसे वखल याम थेनमनख्रे अइगी युंगी अमदी पाबुंगी फिबम येंगगा अइ दागिना तुंग इनबा ngमोइदोरे फरे मसिगिदी युंगदो हल मासु थोरपदा ngairi माना किसु हेंजन ngमोइदा अइ लेसिदी चलो गई थोरो नाउ लाओ युमफाव 18 बिरगे जस्ट लाओ नुपादुगा मखोइनी ngaktang kuina diwari sane adugi matung nupaduna tungdai naraga machin manawbu yumda thinjalame aduga nupadu su pantadana hankri thoidona chingningai go bide leite sir ayu ning thilengdana layu chekshina seno noigi mathau taba pumba aina watana pigani chingna hanba yaroi hoi phagani sir इचम चमजबीनी खल्लुबने अदुबु अतुक लंगम हैबी नंगुमना एगोंदा सानाबा याब्रा नंगना इबु करिसु लेतना खनबा नुक्सिबीगे खनबने अदुबु नंगी अदुगुम अरोना थो लिचत्तुदी अइना यारो सलाई गानबना सुया यारो करामतना इबु सितबे यारो महु बुबी लिन अमों नंगी महुदु लौथोकपा ngamba सलाइनि हाबसे नंगना खंग्रे अइंगोंदा सिंगनाबदी नंगी अफबा ओइरोय इबुंगो सार इनम्बे मना कौरो हाइरिये सार तपिगनो तनेने अइसु नचाने केदरगे होय होय इनम्बेमना लाओ हाइहोबनी होइनेने अइ चंगुरगे इसेना फनबा सिल्लगे नंगी जफम थोकपदो अदुम चलुरो इसे थमगे को फमु फमु इमा हक्सांग कइसु तौदेको इमा कइसु तौदे युमदे यरपदा ngairi waramani haiba ima khangi adubu wari sananingduna imana nangbu kaubani कई लेरगे मा इमाना कौबगी मरमदी नंगसु खंगमनिदा हे नुपी मचादो काइदैनो सिंगजे माइदेगिनी
ꯂꯦꯞꯂꯕ꯭ꯔꯣ ꯍꯣꯡꯂꯔꯣꯏꯗ꯭ꯔꯣ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯣ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯏꯃꯥ ꯏꯃꯥꯅ ꯊꯥꯖꯕ ꯃꯁꯛ ꯈꯪꯕ ꯑꯍꯜ ꯑꯍꯨꯝꯈꯛ ꯃꯣꯏꯗ ꯑꯝꯇꯪ ꯊꯥꯕꯤꯌꯨ ꯑꯇꯩ ꯀꯅꯥꯗꯁꯨ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯋꯥ ꯂꯧꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯁꯥꯔꯁꯦ ꯏꯃꯥ ꯐꯝꯕꯤꯌꯨ ꯐꯝꯕꯤꯌꯨ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯆꯤꯡꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ 이제 ꯅꯪ ꯍꯥꯏꯅꯕꯒꯤ ꯑꯍꯟ ꯈꯔ ꯂꯥꯛꯍꯧꯋꯦ ꯑꯩꯗꯤ ꯗꯥꯝ ꯑꯍꯦꯟꯕꯒꯤꯔꯅ ꯈꯜꯂꯒ ꯑꯃ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩꯅꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯣꯅꯦ ꯏꯇꯥꯎ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯑꯍꯜꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯝꯗ ꯐꯝꯕꯤꯔꯤꯕꯁꯤꯅ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤ ꯃꯌꯥꯝꯕꯅꯤ ꯃꯥꯃꯥ ꯈꯨꯔꯨꯝꯖꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯟꯅꯁꯨ ꯈꯪꯕꯤꯔꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯔꯦꯟꯕꯣꯒꯥ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯀꯤ CEO ꯁꯂꯥꯏꯉꯥꯟꯕ ꯃꯉꯥꯡꯗꯨꯅꯤ पियो पियो थमो थमो चापाई भी ꯑꯗꯨꯗꯤ ꯏꯇꯥꯎ ꯋꯥꯐꯝ ꯑꯁꯤ ꯃꯄꯥꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯂꯩꯖꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥ ꯑꯃ ꯍꯥꯟꯅ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯐꯝꯗꯤ ꯃꯁꯥ ꯃꯁꯥ ꯍꯥꯟꯅ ꯌꯥꯅꯖꯗꯨꯅ ꯃꯔꯤ ꯂꯩꯅꯖꯕꯅꯤ ngasi ngarang da khangnaba nattaba male masa masana bu yanaradi aigidi thoidokpa akaiba leijade hai haibedo adum torga loire adubu khangbiramgani aide yamna leitana samna dukan masa ama phamlaga hinjaba punshini isan pi adushu matik jaba thaba ama kari ama tobusu natte handakte MSc lo sinjabani ibungo dugi imungna pambiroidra khanjabagi wani Mama, adugidi karishu akaibam leite. Ima chawbina adumna khangadaba karimta leijade. Aigi naw amadi ima chawbina yam pamjana solhoribane mama. Adude yam nungajare bungo. Wa si swaida loireni. Numit afaba ma kok lepthoknaraga kok luhongthoase. Hoi hoi. Kaidoino wase sum lusalakadori an masen yongnagradi ai kamaina nan thokpu ngamdoino ai dama henbada kamaina khumdoino ai hoji kaidoino na ngai kose iche kapkanoba abungda fazana haiseba aduga numit leplekraba maksu natte dana yarese to obase hai Kadori bema. Hey, nasi sikdore. Babu. Kari gino nanga. Adu wakan thilite. Tungda kari ore kani habisu khande. Noi na ha oibagi. Adu kumbo wakalondo. Hai. Madu yamna lali masida nangi naran yamna sawna le isane bada hana wa hai bisinati na khoi masen hana yana jare hai beduda ipana ayaba pithokre yango ipadi
लाइरबनी अइनसु अयाब पिथोखरे मसीदामु अखोइना सोइरबदी मखोइना अखोइबु उछुट्टिरोइने चन्नबी खंगदबा नापुतादबा मी ओइना लौखिनीने इपागी थक्ता मीन वांगांगनबु सिंगनु अहल लमन मांगोन कारकपा हाइबसे वासे पाहे कंथोकपा यारोइने हई नंग वखन ताको इपागी लुसिंग इपान वखर ताव हाइदिसिनी इचे तो ओबसे मी पाबुंगदा फजना हाइसेबा इचे आयो ꯑꯩꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯅꯪꯅ ꯍꯦꯛꯇ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯑꯌꯥꯕꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯧꯈ꯭ꯔꯦꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯌꯥꯕ ꯂꯧꯕ ꯂꯧꯗꯕ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯅꯪꯉꯣꯟꯗꯁꯨ ꯋꯥꯐꯝꯁꯦ ꯍꯥꯟꯅ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯪ ꯑꯩ ꯌꯥꯅꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯋꯥꯁꯤꯗ ꯑꯩꯅ ꯌꯥꯈꯤꯕ ꯂꯩꯇꯦ ꯑꯩꯒ ꯅꯪꯒꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯈꯤꯕ ꯂꯩꯇꯦ ꯅꯪꯅ ꯑꯆꯧꯕ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯄꯥꯝꯗꯤꯌꯦ ꯅꯨꯡꯁꯤꯗꯤꯌꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯁꯨ ꯅꯃꯪꯗꯕꯨ ꯃꯪꯉꯨꯅꯨ चे तो ओबसे मी चे तो ओबसे ꯑꯗꯨꯗ ꯃꯆꯤꯟꯃꯛꯅ ꯍꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯎꯞꯂꯤꯕ ꯅꯪꯒꯤ ꯂꯧꯅ ꯃꯥꯏꯈꯨꯝꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯅꯁꯛꯇꯣ ꯅꯁꯥꯅ ꯇꯥꯛꯊꯣꯛꯍꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯔꯣꯏ ꯆꯦꯟꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯆꯦꯟꯈ꯭ꯔꯕꯁꯨ ꯑꯩꯅ ꯊꯤꯡꯂꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯈꯣꯡꯗ ꯑꯩꯅ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯈꯨꯗꯤ ꯊꯤꯟꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗ ꯅꯪꯅ ꯅꯪꯒꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯦꯅꯦ ꯍꯥ ꯉꯝꯕꯒꯥꯏꯁꯦ ꯌꯥꯄꯣꯟꯇꯦꯕ ꯃꯤꯗꯤ ꯍꯣꯏ ꯑꯃꯗꯨꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯃꯥꯅꯕꯨ ꯌꯥꯎꯔꯛꯇꯦꯔꯣ ꯃꯋꯥꯗꯨꯃ ꯉꯥꯏꯈ꯭ꯔꯦ ꯑꯩ ꯇꯨꯝ ꯀꯨꯏꯅ ꯏꯟꯅꯔꯒꯅꯤ ꯂꯩꯔꯤꯁꯦ ꯍꯣꯏ ꯍꯨꯏꯊꯤ ꯃꯥꯟꯕ ꯅꯪ ꯇꯧꯗ꯭ꯔꯣ ꯍꯥ ꯉꯔꯥꯡꯗꯤ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ ꯅꯪꯒꯤ ꯁꯧꯗꯨ ꯀꯩꯅꯣ ꯌꯥꯔꯦꯕ ꯅꯣꯏ ꯑꯅꯤꯁꯤꯗꯤꯅꯦ ꯏꯅꯥꯎ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤꯗꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯀꯔꯤꯅꯣꯅꯦ ꯋꯥꯡꯊꯣꯛꯑꯦꯕ ꯑꯉꯥꯎꯕ ꯅꯪꯕꯣ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯅꯨꯄꯤ ꯊꯤꯔꯒꯕꯨ ꯄꯥꯈꯪ ꯃꯥꯟꯈꯤꯗ꯭ꯔꯣ ꯃꯥꯟꯕ ꯌꯥꯝ ꯂꯩꯗ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯅ ꯈꯪꯗꯕꯩꯅꯦꯕ ꯑꯣ ꯌꯥꯔꯦ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯄꯣꯟꯇꯦ ꯇꯥꯃꯣ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯅꯧ ꯄꯥꯎ ꯌꯥꯝ ꯇꯥꯈꯤꯗ ꯀꯩ ꯀꯃꯥꯏ ꯇꯧꯅꯈ꯭ꯔꯒꯦ ꯑꯃꯗꯤ ꯁꯣꯟꯗ ꯄꯥꯎꯗꯤ ꯌꯥꯝ ꯇꯥꯅꯤꯡ ꯍꯪꯕꯗꯤ ꯉꯝꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯒꯤꯅꯤꯅꯦ ꯑꯩꯅ ꯆꯪꯂꯛꯏꯁꯦ ꯑꯣ ꯃꯄꯥꯗꯨꯁꯨ ꯃꯤ ꯐꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯆꯝꯃꯤ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯃꯁꯥ ꯍꯥꯟꯅ ꯌꯥꯅꯔꯕꯅꯤ나 ꯑꯍꯜꯒꯩꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯅ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯅꯔꯒꯅꯦ ꯍꯣꯡꯕ ꯍꯥꯏꯗꯅ ꯋꯥꯗꯨ ꯂꯣꯏꯁꯟꯅꯔꯦ ꯇꯥꯃꯣ ꯅꯨꯄꯤꯗꯨꯕꯨ ꯎꯔꯛꯄ꯭ꯔꯣ ꯍꯥꯏꯗꯤ ꯆꯥꯒ ꯄꯨꯊꯣꯔꯛꯄ꯭ꯔꯕ ꯌꯥꯝ ꯄꯨꯊꯣꯛꯅꯩꯗꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯎꯔꯦ ꯄꯨꯊꯣꯔꯛꯏꯝꯅꯤꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯥꯒ ꯄꯨꯊꯣꯔꯛꯏꯅꯦ ꯃꯁꯛꯇꯤ ꯐꯖꯩꯍꯦ ꯑꯣ ꯋꯥꯡꯊꯣꯛꯑꯦ ꯃꯁꯝꯒꯗꯨ ꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯉꯗꯅ ꯃꯤꯁꯨ ꯄꯪꯄꯤꯛ ꯄꯤꯛꯇꯦ ꯃꯃꯥꯏꯒꯗꯨ ꯄꯤꯛꯇ ꯇꯧꯗꯅ ꯐꯖꯩꯅꯦ ꯅꯣꯏꯒꯤ ꯃꯔꯨꯞꯁꯤ ꯅꯨꯄꯤ ꯈꯟꯕꯗꯤ ꯃꯌꯥꯝꯕ ꯑꯩ ꯂꯧꯗꯅ ꯐꯖꯅ ꯍꯩꯔꯦꯗꯅ ꯇꯥꯃꯣ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯩꯃ ꯅꯤꯡꯊꯤꯗ ꯍꯦꯜꯂꯖꯥꯠꯂꯣ ꯑꯗꯨꯃꯗꯤ
ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯅꯔꯣꯗꯅ ꯇꯥꯃꯣꯁꯦ ꯃꯥꯏ ꯃꯥꯏ ꯍꯦꯜꯂꯦ ꯃꯇꯥꯒꯨꯝ ꯏꯇꯩꯃ ꯅꯤꯡꯊꯤꯅ ꯍꯦꯜꯂꯦ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯅꯣꯏꯁꯨ ꯈꯪꯕ꯭ꯔꯕ ꯑꯗꯣ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯕ ꯌꯥꯝ ꯅꯣꯛꯅꯔꯦꯗ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯃꯈꯥ ꯐꯥꯎꯕ ꯇꯥꯏꯅꯦ ꯅꯣꯏꯅ ꯂꯥꯡꯉꯤꯗꯣ ꯋꯥꯡꯊꯣꯏ ꯁꯦ ꯆꯥꯊꯣꯛꯎꯁꯦ ꯅꯤꯡꯊꯧ ꯁꯦ ꯆꯧꯕ ꯁꯦ ꯅꯪꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣ ꯁꯦ ꯇꯥꯃꯣꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯑꯥꯗꯩꯁꯨ ꯊꯛꯆꯜꯂꯛꯑꯕꯅꯤ ꯃꯣꯏ ꯑꯥꯒꯤ ꯆꯥꯗꯨꯒ ꯑꯩꯅ ꯂꯨꯝꯕ ꯆꯥꯁꯤꯒꯗꯤ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏꯗ ꯊꯛꯆꯤꯜꯂꯣ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏ ꯊꯛꯆꯤꯜꯂꯣꯕ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯋꯥꯡꯊꯣꯏ ꯅꯤꯡꯊꯧ ꯅꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯔꯒ ꯇꯞꯅ ꯍꯜꯂꯣꯀꯣ ꯍꯣꯏ ꯏꯇꯩꯃ ꯐꯔꯦ ꯅꯣꯏꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯣ ꯇꯥꯃꯣꯅꯦ ꯃꯈꯥꯗ ꯀꯨꯝꯃꯨꯈꯤꯒꯦ ꯍꯣꯏ ꯇꯥꯃꯣ ꯆꯥꯁꯤꯗꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯅꯦ ꯂꯨꯆꯤꯡꯗꯨꯕꯨ ꯃꯁꯝ ꯇꯦꯟꯗꯥꯏꯅꯦ